हजरत दहिया कल्बी उम्मत असिगी यामना मसक मतौ फजब सहाबी अमखकनी महाक असि मुसलमान ओइद्रिङै ममांगदा महाकी फजब सक्तम महाकी साबान मसी अदुगी मतिक निंगथीजरम्मी मक्कागी नुपी लैसाबिसिंगना माबु उबदा ngauदब लैरमदे दहिया कल्बी लंबी सरोकता थोलक्लै हाइरगदी नुपी लैसाबिसिंगसे थोंगानदा चेंथोकनरम्मी अमसुंग महाकना हेक लोय चटपदो थोंगानदो माना उरि फावबा नुपीसिंगसे अदमक मागी मतुंगदगी मूरगा तानरगा येंगलगा लैरम्मी अदुगी मतिक अल्लाहना महाकोंदा फजब सक्तम असे पिनबिखि नोंमा नुंसिबा रसूल सल्लल्लाहु अलैहि वसल्लमना सुम थोलकपदा अल्लाहगी नबीगी अथोइबा मिदियंग अदुना दहिया कल्बीगी फजब सक्तम nganthoi सक्तम अदुदा तासिनखि अल्लाहगी नबीना महाकपो उखि अल्लाहगी नबीसु अंगकपा अमा फाउखि या अल्लाह सुख फजबा या अल्लाह कयादा फजख्रबा नाहकी बंदासि असुमना नुमित अदुगी अहिंगदा नुंसिबा रसूल सल्लल्लाहु अलैहि वसल्लमना दहिया कल्बीगी दमकता दुआ तौरम या अल्लाह नाहकी बंदा अदुबु यामना फजना सेंबीरे महाकी थमोय अदुसु फजानबियु महाकी थमोयदा ईमान पिनबियु अदुगा महाकी फजरब सक्तम अदुगु मैदगी जहन्नम की मैदगी कनबियु हाइना अल्लाह दा निजरम नुंसिबा आका सल्लल्लाहु अलैहि वसल्लम की दुआ मदुगी बरकतगी नोंगालगा दहिया कल्बी महाकी फजब सक्तम फजब सबान अदुगा लोइनना नुंसिबा रसूल सल्लल्लाहु अलैहि वसल्लम की मनाकता थुंगलखि लाखि अदुगा हाइरम्मी ए मुहम्मद इस्लाम की मतांगदा हायो इस्लाम करिनो हाइना मतमदु नुंसिबा रसूल सल्लल्लाहु अलैहि वसल्लमना इस्लाम मसक ताकलम्मी हाइरम्मी आई अल्लाह की रसूलनी अल्लाह अमखक्तोइबा मपुनी महाक्का मानब कना अमत लैते हाइन हाइरम्मी असुंदा नुंसिबा रसूलना इस्लाम की पाउता खरा हाइरबा मतुंगदा दहिया कल्बीना हाइरकलम्मी ए मुहम्मद आई असे मुसलमान ओइबदी याय कलिमा सोनबदी यारे अदुबु अल्लाहना मपु अदुना कदनुंदा कोकपी रोइदबा आइगी गुनाह खरा लै मदुगी मरमदगी अइना मुसलमान ओइरबसु अइना कलिमा सोलबसु अइंगोंदा कानब अमत लैररोय हाइरम्मी मतमदुदा नुंसिबा रसूल सल्लल्लाहु अलैहि वसल्लमना नहाकना तौरिबा दुआ अदु गुनाह अदु करिनो हाइन हंगलम्मी मतमदुदा वहरी लीबा हौद्रिङैदगी हौना दहिया कल्बीगी मिट्लुदगी पिरांग सिनथरखि या रसूलल्लाह अयसी अखोइगी लैकाइदुगी खुनदुगी सरदारनी लुचिंगबा अमनी अरब की चटनबगी मतुंगिना नुपी पोकपा इमुंगसिंगदा चटचटुना मखोइना पोकलिबा नुपीसिंग अदुबु मुल्लगा लाइनुंगदा फोमजिनबगी थबक असे आइगी मखा तौरमबनी आइगी इखुदमकना अंगांग मचा मरा लैजद्रिबा गुनाह अमता पाप अमता लैत्रिबा मखोइ मसाना लाकनिंगी हाइनासु तयोंग पांगसिदा लाकपा नत्तबा मपुना तंबीदुना लाकपा दुगुमलबा तनौबी तयोंग पानसि मसक खंगजद्रिबी पाप अमता लैत्रिबी अंगांग हुमद्रागी मथक्ता नुपी मचा हुमद्रागी मथक्ता आइगी इखुद असिमकना हिंगना फुमख्रे हाइरम ओहि असे हाइरका महाकी मिदुदगी पिरांगी इचेलसे लेप्पा लैतना चेंदगी मसी ताबदा नुंसिबा रसूल सल्लल्लाहु अलैहि वसल्लम की माइथोंगसु पुमगांग सिलमखि सरक असिदा हजरत जिब्रील अलैहिस्सलातु वसलाम लागलगा नुंसिबा रसूल सल्लल्लाहु अलैहि वसल्लम दा सलाम तमलगा हाइरि अल्लाह की माइकैदगी सलामनी या रसूल अल्लाह दहियाना हाना ममांगदा तौखिबा थबकसिंग अदो अल्लाहना कोकपीरे हाइरिबा पावसि महाकमुंदा तम्मोन हाइखि नुंसिबा रसूल सल्लल्लाहु अलैहि वसल्लमना दहिया कल्बीदा नहाकना हाना तौखिबा गुनाहसिंग अदो खंगदबदगिनी नहाक अल्लाहना कोकपीरनी अदुना नंग करिमा तौ खलानदरिङै लैते हाइना हाइरम मसिगी मतुंगदा ngahaktang tumina lairaba matungda दहिया कल्बी महाकना मुका हाइरकलम्मी या रसूलल्लाह हाइरिबा गुनाह सेदि मचानी मसिदगी हेना चावबा गुनाह अमा लैरि हाइरिबा गुनाह से अल्लाहना अखोइगी मपुदुना कैदनुंगदा इबु कोकपीबा ngamlaroyena हाइ अल्लाह की नबी सल्लल्लाहु अलैहि वसल्लम ना हंगे करिनो नंगी गुनाह तो हाइयो मतमदुदा दहिया कल्बी तहिक मागी खोंजेल लगी मागी पुंसी की ख्वाइदगी चावबा गुनाह अदुगी मतांगदा वरी लीबा हौरक्खि दहिया कल्बीना असुमना हाइखि या रसूलल्लाह मतांग अमदा आइगी नुपी मिरोलम्मी मतमदा अयसी तंगाई फदबा मरमदगी लांगफै चत्तबा यादना थोक्खि मतमदुदा अइना लांगफै चत्नबगीदमक थोकलमदाइदा अइना आइगी नुपीदा हाइरम्मी नंगी पुक्ता लैरिबा अदुना करिगुम्बा नुपा ओइरबदि महाकपो निंगथीजना योक्लगा थमलम्मु करिगुम्बा नुपी ओइरगना मदुबु हिंगना फुमखो आइना हलकपदा खुन लैकाइना सरदारगी मयुमदा लुचिंगबा ओइबनिना मादी सरपंच ओइबनिना मागी मचादी फुमदे मचादी कल्ली हाइबसे आई ताबा ngamloi aduna
ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯔꯤꯃꯇ ꯅꯤꯡꯍꯟꯅꯕ ꯇꯧꯗꯨꯅ ꯐꯨꯝꯖꯤꯟꯈꯣꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯑꯩ ꯂꯥꯡꯐꯩꯒꯤꯗꯃꯛꯇ ꯊꯣꯛꯈꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯊꯣꯡ ꯊꯤꯜꯂꯤ ꯊꯣꯡ ꯊꯤꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯥꯖꯒꯨꯝꯅ ꯉꯥꯟꯊꯣꯏꯅꯕꯤ ꯃꯥꯏꯊꯣꯡ ꯄꯨꯕꯤ ꯑꯉꯥꯡ ꯅꯋꯥ ꯄꯤꯁꯛ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯍꯪꯉꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯩꯅ ꯍꯥꯏ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯁꯤ ꯇꯥꯕꯗ ꯗꯍꯤꯌꯥ ꯀꯜꯕꯤ ꯍꯥꯏꯕꯗꯤ ꯃꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞꯈꯤ ꯕꯕꯥꯖꯥꯟ ꯅꯪ ꯍꯟꯗꯛꯀꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯍꯥꯏꯅ ꯃꯁꯤ ꯎꯕꯗ ꯗꯍꯤꯌꯥ ꯀꯜꯕꯤꯒꯤ ꯊꯃꯣꯏꯗ ꯐꯖꯔꯕ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯗꯨꯅ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯒ ꯃꯈꯣꯡ ꯀꯣꯜꯂꯛꯄꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨ ꯅꯨꯡꯁꯤꯒꯗꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯂꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯈꯤ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯤꯊꯤ ꯀꯤꯔꯨꯝꯕꯅ ꯊꯜꯂꯕ ꯑꯀꯤꯕꯅ ꯊꯜꯂꯕ ꯃꯃꯇꯥꯒꯤ ꯊꯃꯣꯏ ꯃꯥꯒꯤ ꯃꯃꯥꯒꯤ ꯊꯃꯣꯏꯗꯨꯅ ꯀꯤꯊꯤ ꯀꯤꯔꯨꯝꯕꯒ ꯂꯣꯏꯅꯅ ꯊꯛ ꯊꯛꯅꯤꯀꯣ ꯃꯈꯩ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯈꯨꯗꯣꯜ ꯑꯗꯨꯅꯤ ꯃꯁꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯐꯨꯡ ꯍꯧꯅ ꯁꯥꯎꯈꯤ ꯑꯩꯒꯤ ꯑꯁꯥꯎꯕꯒꯤ ꯃꯄꯥ ꯑꯁꯤ ꯂꯩꯔꯝꯗꯦ ꯀꯝꯈꯩ ꯂꯩꯔꯝꯗꯦ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄꯗꯨꯅ ꯑꯩꯅ ꯄꯨꯗꯨꯅ ꯂꯩꯅꯨꯡꯗ ꯍꯤꯡꯅ ꯐꯨꯝꯖꯤꯜꯂꯨꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯕ ꯐꯥꯎꯕꯗ ꯑꯩꯅ ꯀꯔꯤꯃꯠꯇ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯑꯃꯠꯇ ꯐꯥꯎꯗꯅ ꯐꯨꯝꯖꯤꯟꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯄꯣꯛꯄ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯅ ꯊꯝꯕ ꯉꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯁꯤ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯩꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯟꯈꯤꯒꯅꯤ ꯑꯩꯒꯤ ꯏꯖꯠꯁꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯀꯟꯕ ꯑꯊꯤꯕ ꯑꯌꯥꯛꯄ ꯋꯥꯍꯩ ꯀꯌꯥꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯆꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯃꯍꯥꯛ ꯑꯁꯦ ꯀꯦꯕꯤꯌꯨ ꯐꯖꯅ ꯃꯧꯕꯤꯌꯨ ꯏꯔꯨꯖ ꯃꯥꯏ ꯇꯥꯊꯣꯛꯄꯤꯔꯣ ꯑꯩ ꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯃꯄꯥꯒꯤ ꯃꯕꯨꯛꯇ ꯊꯃꯣꯏꯗ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯆꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯏꯔꯨꯖꯊꯣꯛꯄꯤꯔꯝꯃꯤ ꯅꯤꯡꯊꯤꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯐꯖꯅ ꯃꯧꯕꯤꯔꯒ ꯃꯁꯝ ꯍꯥꯠꯄꯤꯔꯒ ꯃꯄꯥꯒ ꯂꯣꯏꯅꯅ ꯊꯥꯗꯣꯛꯄꯤꯔꯛꯈꯤ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯄꯥꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯅꯧꯔꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯄꯥꯏꯔꯒ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯕꯤ ꯁꯥꯟꯅꯔꯒ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯣꯛꯂꯛꯈꯤ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯋꯥꯍꯪ kaya ꯅꯨꯡꯁꯤꯕ ꯋꯥꯍꯪ kaya ꯍꯪꯂꯛꯈꯤ ꯑꯕꯥꯖꯥꯟ ꯅꯪ ꯍꯟꯗꯛꯀꯤ ꯑꯩ ꯊꯥꯗꯣꯛꯂꯒ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯑꯩꯒ ꯏꯃꯥꯒ ꯁꯤꯗ kaya ꯌꯥꯝꯅ ꯋꯥꯅ ꯂꯩ ꯅꯪꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯕꯥꯖꯥꯟ ꯍꯧꯖꯤꯛ ꯑꯩ ꯄꯨꯗꯣꯔꯁꯤ ꯀꯗꯥꯏꯗꯅꯣ ꯏꯊꯧꯈꯣꯏ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯃꯦꯂꯥꯗ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯕꯤꯒꯗ꯭ꯔꯥ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ kaya ꯑꯁꯤ ꯃꯄꯥꯒꯤ ꯈꯨꯗꯣꯝꯕꯤ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯃꯤꯅꯨꯡꯁꯤꯗꯤ ꯐꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯁꯣꯝꯗ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯐꯖꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯃꯠꯇ ꯑꯩꯅ ꯐꯥꯊꯔꯒ ꯊꯝꯕ ꯉꯝꯈꯤꯗꯦ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯅ ꯁ꯭ꯋꯥꯏ ꯌꯧꯔꯛꯄꯗ ꯐꯝꯂꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯍꯥꯕꯥ ꯀꯤꯔꯥꯝꯁꯤꯡꯁꯨ ꯈꯣꯡꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯗꯍꯤꯌꯥ ꯀꯜꯕꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯀꯞꯄ ꯃꯔꯝꯗꯒꯤ ꯃꯍꯥꯛ ꯋꯥꯔꯤ ꯑꯁꯤꯐꯥꯎ ꯐꯖꯅ ꯂꯤꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯃꯗꯤ ꯄꯤꯔꯥꯡꯒꯤ ꯃꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯗꯍꯤꯌꯥ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯎ ꯍꯥꯏꯈꯤ ꯗꯍꯤꯌꯥ ꯀꯜꯕꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯃꯗꯨ ꯖꯪꯒꯜꯗ ꯄꯨꯈꯤ ꯖꯪꯒꯜꯗ ꯄꯨꯔ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯕꯨ ꯐꯨꯝꯅꯕꯒꯤꯗꯃꯛꯇ ꯀꯣꯡꯒꯨꯠ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯥꯕꯨ ꯑꯩꯅ ꯐꯨꯝꯕ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯁꯥꯟꯅꯔꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯅ ꯇꯧꯕ ꯂꯩꯕꯥꯛ ꯑꯗꯣ ꯃꯥꯒꯤ ꯇꯅꯧꯔꯕꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯄꯥ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯈꯣꯠꯇꯣꯛꯂꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯐꯖꯍꯟꯅꯕ ꯃꯥꯅ ꯁꯤꯠꯇꯅ ꯁꯦꯡꯗꯣꯛꯇꯅ ꯍꯣꯠꯅꯔꯤ ꯑꯩꯅ ꯂꯩꯕꯥꯛꯇꯨ ꯇꯧꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯍꯨꯃꯥꯡ ꯑꯗꯣ ꯃꯥꯒꯤ ꯇꯅꯧꯕꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯔꯨꯃꯥꯜ ꯑꯗꯨꯒ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯐꯥꯎꯕ ꯌꯥ ꯔꯁꯨꯜꯂꯥꯍ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯐꯨꯝꯂꯔꯣꯏꯒꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯉꯝꯈꯤꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯂꯩꯕꯥꯛ ꯍꯥꯞꯆꯤꯟꯕ ꯍꯧꯔ ꯐꯥꯎꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯂꯧꯐꯦꯠ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯕꯕꯥꯒꯤ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯕꯕꯥꯅ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯈꯪꯗꯅ ꯃꯄꯨꯅ ꯑꯩꯕꯨ ꯁꯦꯝꯂꯛꯄꯗ ꯊꯃꯣꯏ ꯍꯥꯞꯂꯛꯇ꯭ꯔꯕ ꯃꯤ ꯑꯃꯒꯨꯝ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯑꯩꯒꯤ ꯍꯦꯛ ꯅꯨꯄꯤ ꯃꯍꯥꯛꯅ ꯄꯣꯛꯆꯕꯤ ꯑꯩꯒꯤ ꯏꯗꯒꯤ ꯄꯣꯛꯆꯕꯤ ꯃꯥꯒꯤ ꯃꯇꯧ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯄꯨꯝꯅꯃꯛ ꯁꯨꯝꯍꯠꯄꯇ ꯑꯣꯏꯔꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯃꯊꯛꯇ ꯀꯣꯡꯒꯨꯠ ꯑꯗꯨꯗ ꯑꯩꯅ ꯊꯝꯂꯒ ꯂꯩꯕꯥꯛ ꯍꯥꯞꯆꯤꯟꯕ ꯂꯦꯞꯄ ꯀꯧꯕ ꯅꯥꯏꯈꯤꯗꯦ ꯑꯁꯨꯝ ꯂꯩꯕꯥꯛ ꯑꯗꯣ ꯃꯉꯛ ꯌꯧꯔꯛꯂꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯁꯨ ꯈꯪꯉꯦ ꯕꯕꯥꯅ ꯑꯩꯁꯤ ꯐꯨꯝꯕꯗ ꯃꯥꯅ ꯍꯤꯡꯅꯥꯏ ꯕꯕꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯕꯕꯥ ꯑꯩꯕꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯣ ꯑꯩ ꯕꯕꯥꯒ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯕꯕꯥ ꯑꯩꯕꯨ ꯐꯨꯝꯕꯤꯒꯅꯣ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗꯨꯅ
ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯀꯌꯥ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯃꯠꯇ ꯇꯥꯗ꯭ꯔ ꯃꯇꯝꯗ ꯑꯩꯒꯤ ꯑꯄꯤꯛꯄ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯇꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯈꯠꯂꯒ ꯋꯥꯍꯩ ꯑꯃ ꯍꯥꯏꯈꯤ ꯑꯣ ꯃꯄꯨ ꯅꯕꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯅꯕꯤ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯒꯤ ꯏꯖꯠ ꯌꯥꯝ ꯇꯧꯕꯤꯒꯅꯤ ꯍꯥꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯆꯕꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏ ꯏꯖꯠ ꯄꯤꯕꯤꯒꯅꯤ ꯍꯥꯏ ꯍꯥꯏꯔꯤꯕ ꯅꯕꯤ ꯑꯗꯣ ꯊꯨꯅ ꯊꯥꯕꯤꯔꯛꯑꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯆꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯋꯥꯍꯩ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯁꯤꯒꯤ ꯄꯥꯞ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯀꯣꯛꯄꯤꯒꯅꯤꯅ ꯍꯥꯏ ꯋꯥꯔꯤ ꯑꯁꯤꯅ ꯁ꯭ꯋꯥꯏ ꯌꯧꯁꯜꯂꯛꯄꯗ ꯁꯍꯥꯕꯥꯏ ꯀꯤꯔꯥꯝ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯊꯃꯣꯏꯒꯤ ꯇꯥꯏꯕꯪ ꯑꯣꯟꯈ꯭ꯔꯦ ꯈꯥꯡꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯑꯣ ꯈꯣꯡꯅ ꯀꯞꯄꯦ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯦ ꯐꯝꯐꯝ ꯑꯁꯤꯗ ꯐꯝꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯆꯣꯠꯇꯕ ꯃꯥꯏꯊꯣꯡ ꯑꯃ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯆꯥꯛꯃꯟꯅꯗꯨꯅ ꯍꯥꯏ ꯗꯍꯤꯌꯥ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛꯀ ꯍꯜꯂꯒ ꯂꯤꯌꯨ ꯍꯥꯏꯅ ꯑꯁꯨꯝꯅ ꯗꯍꯤꯌꯥꯅ ꯑꯃꯨꯛꯀ ꯍꯜꯂꯒ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯅꯤꯔꯛ ꯁꯨꯕ ꯂꯤꯕ ꯂꯣꯏꯔ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯀ ꯍꯥꯏꯔꯝꯃꯤ ꯗꯍꯤꯌꯥ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛꯀ ꯍꯜꯂꯒ ꯂꯤꯌꯨ ꯑꯩ ꯊꯃꯣꯏꯁꯦ ꯐꯥꯗꯕ ꯉꯝꯗ꯭ꯔꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯝꯃꯤ ꯑꯍꯨꯝꯂꯛ ꯁꯨꯕꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯐꯤꯕꯝꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯤ ꯁꯍꯥꯕꯥꯏ ꯀꯤꯔꯥꯝꯁꯤꯡ ꯑꯁꯤꯅ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯦ ꯗꯍꯤꯌꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯀꯥꯕꯨ ꯀꯥꯞꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯞꯍꯟꯕꯤꯔꯤꯕꯁꯦ ꯅꯪ ꯋꯥꯔꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯅꯤꯜꯂꯒ ꯂꯩꯔꯤꯉꯩ ꯗꯨꯅꯤꯌꯥ ꯀꯔꯤꯅꯣ ꯑꯃꯠꯇ ꯃꯊꯣꯡ ꯃꯩꯒꯩ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯤꯕ꯭ꯔꯤꯜ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯍꯥꯏꯔꯝꯃꯤ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯃꯇꯝ ꯑꯗꯨꯗ ꯗꯍꯤꯌꯥꯒꯤ ꯊꯃꯣꯏꯗ ꯑꯜꯂꯥꯍꯕꯨ ꯊꯥꯖꯔꯝꯗꯦ ꯑꯃꯗꯤ ꯅꯍꯥꯛꯄꯨ ꯔꯁꯨꯜꯅꯤ ꯍꯥꯏꯅ ꯌꯥꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯜꯂꯥꯍꯕ ꯂꯩꯔꯕꯅꯤ ꯑꯃꯁꯨꯡ ꯅꯍꯥꯛꯄꯨ ꯅꯕꯤꯅꯤ ꯍꯥꯏꯅ ꯊꯥꯖꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯒꯨꯅꯥꯁꯤꯡ ꯑꯗꯨ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯔꯅꯤ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯗꯅꯕ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯀꯣꯛꯄꯤꯔꯦ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯁꯂꯥꯝ ꯄꯨꯔꯛꯂꯦꯅ ꯍꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯗꯍꯤꯌꯥ ꯀꯜꯕꯤꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯇꯝꯂꯝꯃꯤ ꯗꯍꯤꯌꯥ ꯅꯍꯥꯛꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯑꯜꯂꯥꯍꯅ ꯂꯣꯏꯅꯃꯛ ꯀꯣꯛꯄꯤꯔꯒꯅꯤ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯂꯥꯝꯗ ꯆꯪꯖꯔꯛꯑꯣ ꯊꯃꯣꯏ ꯁꯦꯡꯅ ꯑꯜꯂꯥꯍꯗ ꯇꯣꯕꯥ ꯇꯧꯔꯣ ꯀꯣꯛꯄꯤꯌꯣ ꯍꯥꯏꯖꯔꯣ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯈꯤ ꯀꯅꯥꯒꯨꯝꯕꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯄꯣꯛꯂꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕు ꯐꯖꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯌꯣꯛꯄꯤꯔꯒ ꯃꯈꯣꯏꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯕꯤꯔꯕ ꯃꯇꯤꯛ ꯆꯥꯕꯝ ꯁꯦꯝꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒꯨꯝꯂꯕ ꯃꯄꯥ ꯃꯃꯥꯗꯣ ꯍꯌꯦꯡ ꯖꯟꯅꯠꯇ ꯑꯩꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯛꯅ ꯂꯩꯅꯅꯤ ꯍꯥꯏꯔꯒ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯃꯍꯥꯛꯀꯤ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯁꯍꯥꯗꯠꯀꯤ ꯎꯡꯂꯤ ꯈꯨꯗꯣꯝꯕꯤ ꯑꯁꯤꯒ ꯈꯨꯠꯌꯥꯏ ꯑꯁꯤꯒ ꯅꯛꯅꯕꯒꯨꯝ ꯑꯩꯒ ꯖꯟꯅꯠꯇ ꯅꯛꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯆꯥ ꯅꯨꯄꯤ ꯑꯅꯤꯈꯛ ꯄꯣꯛꯄ ꯃꯗꯨ ꯃꯇꯤꯛ ꯆꯥꯅ ꯅꯤꯌꯝ ꯆꯨꯝꯅ ꯁꯦꯝꯕꯤꯔꯒ ꯃꯌꯨꯝ ꯃꯀꯩ ꯃꯄꯨꯡ ꯃꯔꯩ ꯐꯥꯍꯜꯂꯝꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒ ꯖꯟꯅꯠꯇ ꯌꯨꯝ ꯊꯪꯅꯅ ꯐꯪꯒꯗꯕ ꯀꯅꯥꯒꯨꯝꯕꯒꯤꯗꯤ ꯃꯆꯥꯅꯨꯄꯤ 3, 4, 5, 6, 7 ꯀꯅꯥꯒꯨꯝꯕꯒꯤꯗꯤ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄ ꯌꯥꯎꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝꯕꯤꯔꯒ ꯁꯥꯕꯤꯔꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯍꯜꯂꯒ ꯊꯝꯕꯤꯔꯝꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯥꯛ ꯀꯌꯥ ꯌꯥꯝꯅ ꯋꯥꯡꯂꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯄꯤꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯏꯆꯥ ꯅꯨꯄꯤꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯇꯧꯔꯣꯏꯁꯤ ꯀꯔꯤꯃꯇ ꯅꯤꯡꯍꯟꯅꯕ ꯇꯧꯔꯣꯏꯁꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯕ ꯌꯥꯕ ꯄꯔꯥꯁꯤ ꯀꯔꯤꯅꯣ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯕꯨ ꯂꯥꯏꯅ ꯐꯪꯖꯕ ꯌꯥꯏ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕ ꯌꯥꯏ ꯀꯥꯈꯠꯄ ꯌꯥꯏ ꯍꯥꯏꯕꯁꯤꯒꯤ ꯈꯨꯗꯝꯅꯤ ꯏꯆꯥ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯂꯕꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯅ ꯐꯪꯂꯕꯁꯨ ꯂꯥꯏꯔꯔꯕꯁꯨ ꯏꯅꯥꯛ ꯈꯨꯜꯂꯕꯁꯨ ꯑꯜꯂꯥꯍꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯟꯗꯥ ꯑꯃ ꯑꯣꯏꯕ ꯑꯗꯨꯃꯛ ꯌꯥꯏ ꯑꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯅꯤꯁꯨꯕ ꯄꯔꯥ ꯑꯃꯅ ꯀꯔꯤꯅꯣ ꯑꯩꯅ ꯈꯪꯗ꯭ꯔꯤꯉꯩ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯒꯨꯅꯥꯍ ꯇꯧꯔꯨꯔꯕꯁꯨ ꯑꯩꯅ ꯃꯤ ꯀꯌꯥ ꯍꯥꯠꯂꯨꯔꯕꯁꯨ ꯑꯩꯅ ꯚꯥꯞ ꯇꯥꯔꯛꯄ ꯃꯤꯠꯀꯨꯞꯇ ꯑꯩꯅ ꯑꯜꯂꯥꯍꯗ ꯆꯪꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯔꯣꯏꯗꯕꯅꯤ ꯈꯨꯗꯛꯇ ꯑꯜꯂꯥꯍꯗ ꯀꯣꯛꯄꯤꯌꯨ ꯍꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅꯁꯨ ꯁꯣꯏꯗꯅ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯒꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯖꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯀꯌా ꯂꯥꯛꯏ ꯅꯐꯁ ꯑꯩꯈꯣꯏꯒꯤ ꯏꯟꯗ꯭ꯔꯤ ꯑꯃꯗꯤ ꯁꯩꯇꯥꯟ ꯑꯅꯤꯁꯤꯅ ꯂꯥꯟꯗꯥꯔꯒ ꯑꯜꯂꯥꯍ ꯋꯥꯂꯥꯁꯤꯡꯗꯁꯨ ꯑꯍꯜꯗꯁꯨ ꯅꯍꯥꯗꯁꯨ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯒꯨꯅꯥꯍ ꯇꯧꯍꯜꯂꯤ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯆꯠꯍꯩꯗꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯆꯠꯍꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ
ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯠꯂꯨꯔꯕꯁꯨ ꯉꯥꯎꯅꯤꯡꯕ ꯃꯥꯏꯀꯩꯗ ꯉꯥꯎꯔꯨꯔꯕꯁꯨ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯁꯨ ꯏꯃꯥ ꯕꯕꯥꯅ ꯁꯥꯎꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯆꯪꯂꯛꯂꯒ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯕꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯉꯥꯎꯅꯤꯡꯕ ꯉꯥꯎꯔꯕꯁꯨ ꯇꯧꯅꯤꯡꯕ ꯇꯧꯔꯕꯁꯨ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯌꯥ ꯑꯜꯂꯥ ꯍꯥꯏꯅ ꯀꯧꯕꯗ ꯑꯜꯂꯥꯍ ꯔꯕꯨꯜ ꯏꯖꯠꯅ ꯃꯍꯥꯛꯀꯤ ꯔꯍꯃꯠꯀꯤ ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯛꯄꯤꯗꯅꯕ ꯂꯩꯔꯣꯏ ꯑꯜꯂꯥꯍ ꯔꯕꯨꯜ ꯏꯖꯠꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯒꯨꯅꯥꯁꯤꯡꯗꯒꯤ ꯍꯤꯡꯂꯒ ꯇꯧꯕ ꯇꯧꯕ ꯉꯝꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕ ꯉꯝꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯀꯤꯕ ꯊꯃꯣꯏꯗ ꯍꯥꯞꯆꯤꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯁꯅꯨ